Lakhipuronline na putok saba Megi Tangkun Ningthaw Kaba Numit ki Khomjinba Pao tabirase. Ahanbada Maroiba Pao. Kasar Police na heroin kg tararom ngarang Silchar Aizol bypass manaktagi phagat khre. Silchar Silong Potida thokiba building mai chakpagi thodokta soklabi Rasita Singha Hospital la laikan natuna leiri. Nongthang leima bontara purna merit leina pass tawrakraba singbu taram na okre. Sonai Chanpur gi makok thongna mai pakraba mairoi singda pungning thogot khre. Japan da hikat lekat tamluba sing taram na okpagi thorom pangthok lagani. Sana khonabagi lamda binakandi da mifam pangthok khre ikui kuidana sports seminar ama pangthok pahaina warep na khre. Amasung Sarit Sarakta Assam gi sanaroi singna gold ani silver ahum bronze ama phanglakre. Haujik mapungoi pau tabirase. Yumlon naba rajyadagi pusilakpa malengbi kaithel lupa crore chamaga mangarom oigadaba heroin kg tararom kasar police nangarang Silchar Aizol bypass manakta atalbosti dagi phagat khre. Leather gi bag mapan gi manungda saban cap humpuda hairiba polam singa do lot tuna gari ma gi manungda puramani. Thodok aduda police na nupi ama yauna mioi ahum phare. Wafam asigi matang dangarang pawmi singda kasar gi SB normal mahatana phongdok laduna hai Hyundai gari amada thihumbagi thabak chathabada yam kraba drugs gi polam singa do phabani hairi. Pharaba mioi ahum adugi mathakta police na wahang pahwang chathari. Drugs বা নিচাযুক্ত সামগ্ৰীৰ বিৰুদ্ধে কাছাৰ আৰক্ষীৰ অভিযান অব্যাহত আছে। আপোনালোকে দেখিছে বিগত দিনতো আমি এই অভিযান অব্যাহত ৰাখিছোঁ আৰু অসমৰ মাননীয় মুখ্যমন্ত্ৰী ডাঙৰীয়াই অসমখনক ড্ৰাগছ মুক্ত কৰাৰ যি পণ লৈছে তাক সৰুগত কৰি আমাৰ অভিযান অবিৰতভাৱে চলি আছে আৰু তাৰ এক বিশেষ অংশস্বৰূপে যোৱা নিশা আমি এটা বিশেষ অভিযান চলাইছিলোঁ আৰু সেই অভিযানটো চলিছিলে আমি আমাৰ শিলচৰ আইজল বাইপাছত আৰু অঞ্চলটো আছিলে অটল বস্তি নামৰ অঞ্চলটোত আমাৰ এটা অভিযান চলিছিলে আৰু অভিযান কালত সুবুৰীয়া ৰাজ্যৰ পৰা এখন গাড়ী I10 গাড়ীখনৰ নাম্বাৰ হ'ল MZ01N4073 এই I10 গাড়ীখন আমি ইণ্টাৰচেপ্ট কৰোঁ আৰু ইণ্টাৰচেপ্ট কৰাৰ পাছত যেতিয়া আমি খানতালাচি চলাওঁ তাৰ যেতিয়া আমি সাৰ্চ কৰোঁ তাৰ পৰা বৃহৎ পৰিমাণৰ ড্ৰাগছ হিৰোইন আমি জব্দ কৰিবলৈ সক্ষম হৈছোঁ আৰু সেই ড্ৰাগছৰ যি পৰিমাণ আমি পাইছোঁ তাত আমি 9টা লেডাৰ বেগ বা চামৰাৰ বেগত তাত হিৰোইন ভৰ্তি আছিলে সাসপেক্ট টু বি হিৰোইনছ আৰু 60টা চাবোনৰ বাকচ যাক আমি জব্দ কৰিছোঁ আৰু এই গোটেইখিনি যি পৰিমাণৰ আমি ড্ৰাগছ জব্দ কৰিলোঁ সেই ড্ৰাগছৰ যিটো পৰিমাণ হ'ল 10.33 কিলোগ্ৰাম মানে 10.33 কিলোগ্ৰামৰ হিৰোইনছ আমি জব্দ কৰিছোঁ আৰু জব্দ কৰাৰ লগতে সেই গাড়ীখনত সৰবৰাহ কৰা 3জন ব্যক্তি আৰু 3জন ব্যক্তিৰ ভিতৰত এগৰাকী মহিলাও আছে তেওঁলোক সুবুৰীয়া ৰাজ্যৰ তেওঁলোক হিমামূৰীয়া আন্তঃৰাষ্ট্ৰীয় হিমামূৰীয়া জিলাৰ পৰা তেওঁলোক আহিছিলে আৰু আমি তেওঁলোকক ইণ্টাৰচেপ্ট কৰোঁ আৰু ইণ্টাৰচেপ্ট কৰাৰ পিছত 3জন ব্যক্তিকে আমি যেতিয়া খানতালাচি চলাওঁ তাৰ পাছত 3জনকে আমি গ্ৰেপ্তাৰ কৰিছোঁ আৰু 3জন ব্যক্তিৰ ভিতৰত সেই এগৰাকী মহিলাও আছে আৰু 2জন ব্যক্তি আছে আৰু 2জন ব্যক্তিৰ নাম হ'ল এজনৰ নাম হ'ল ডানিয়েল চি লালচাম্মান্দা তেওঁৰ ঘৰ হ'ল আইজল মিজোৰাম আৰু এজন আছে লালচান জোভা 31 বছৰৰ তেওঁ হ'ল চাম্পাই জিলা আৰু তাৰ লগতে এগৰাকী মহিলা আছে গতিকে 3জন ব্যক্তিকে আমি ইতিমধ্যে সোধপোছ চলাই আছোঁ Haukiba thangje numit Silchar Silong Potida leiba Basundhara apartment ta thokiba mai chakpagi thodogaduda mari suba mathol building dagi mathwai hingna na bahona bada nantharakduna oi thangba khongtek padagi Rasita Singha Hospital la laikana duna leiri Nika Computer Institute ki makok thongba sing amasung Udarbon Kendra gi MLA Sri Mihir Kante Som gi maphamda Rasita gi pibam asibu yengsinbinaba amadi lenga ki maphamda mateng pangbinanaba Mahaki apokpa Gulapi Singha amasung mayamba Premjitna Paumi Singi Kuthang da Phongdoragli
कल जो IIT ट्रिपल IT इंस्टीट्यूट जो इंसिडेंट हुआ था वो मेरा बहन है। तो कल वो इंस्टीट्यूट में रूफ के ऊपर से नीचे से गिरा था, तो वो लोग पैर फिसल के उसका और फ्रैक्चर हुआ है। तो अभी वही को थोड़ा मदद चाहिए, अभी फाइनेंशियली इतना स्ट्रॉन्ग नहीं है, ये अभी सेविंग वेविंग भी नहीं है। तो वही हम तो जो कमाता है वही खाता है। अभी कोई घर में तो एक पापा ही काम कर रहा है, हम तो काम नहीं कर रहा है, अभी हम पढ़ाई कर रहा है। तो इसलिए सरकार की तरफ से थोड़ा मदद चाहिए। और ट्रिपल IT का जो हेड लीडर है उन लोग के वजह से थोड़ा हाँ उन लोग रेस्पॉन्सिबल नहीं, वो आते जाते काम और थोड़ा फोन किया है, तो बंदा भेज के थोड़ा हेल्प किया है। हम लोग सिर्फ चाहता है कि हम लोग उन लोग की वजह से थोड़ा फाइनेंशियल सपोर्ट। Nongthang Laima and Art and Cultural Organization Bontarapur Kasarna Sinduna Lisingani Kunmari ki Metric Amadi Higher Secondary da Merit Laina Pass Tarakraba Singbo Taram Nokpagi Thoromama Bontarapur Auditorium da ngarang pangthokre Thoromatuda MIL Manipuri subjecta Mark Marfutramapan Pangkiba Mahiroi Mangada Tarasuba Haurongba Birendra Singha Memorial Award 2024 Kusinakre Makoi Singha Dudi K Lakshmi Singha Holy Cross Kabugonj Poire Hanbi Singha Nikama SS School Lankhombi Singha Modern Public School W Resmi Devi Modern Public School Taiba Bilkis Barak Valley Secondary School ni Award asi Haurongba Bimol Singha Nakatpi bani Award asida Selwena Lupa Lising Amamam Yauri Government School Singi Oina Kasar District ki topper Oikibi M Sujata Devi 92.8% Amasung Kasar District ki Government Amasung Private School Singi Manungda Second Tarakibi PBM Bontarapur gi Mahiroi Ketrimem Rosen 95.3% Loinana Distinction Star Mark Amasung First Division Yauna Punna SSL Sigi Mahiroi Humpumari Amasung Higher Secondary gi Mahiroi Taramari ga Punna Mahiroi Humbutrani Panda Achamba Kudol Tamki Thauramadu H. B. Mall, H. Omorendro, Dr. P. Rasbihari, Dr. Y. Rasbihari, A. Vidya, S. Manjor, C. H. Kanta Masung Social Activist, Philem Rohan Namathang Sidna, Mipam Mapu, Mithunglen Amadi Ikai Kumnazaba Mithung Sing Oina Taistapamki, L. Dorendrona, Taramna Upagi Warul Piki, Aduga, Thauramadu, Senjam Hemantana, Program Conduct Obiki. Under Ki Saliba, SSLC, exam Sida. Aina Tajabada Government School gi Thakta Bontarapur High School gi Satlina Faidagi Hena Mark Hakiba Adugi Damakta School Asibu Ubiriba Bontarapur High School gi Head Mistress Teaching Staff Non-Teaching Staff Masigi Felicitation Program Masigi Kudung Sabalo Jaraga Tamoy Nugin Siba Masung Tagapa Umachari Matangasu Apawa Satrakaya Egi Bontarapur High School ki Puthorokani Habi Hazabadu Thamjari Satragi Punsi Habisi Jamasu Nungaiba Punsini Jamasu Puni Nung Siva Punsini Harau Tayama Nungaina Sanakataba Koikataba Jogoi Sakataba Habak Thoram Nuaina Sakataba Kayabu Ating Matamaga Kamada Ladik Amakaki Mokaka Jenaga Punsigi Wakal Sigi Pandamama Matunda Satlaga Tamliba Punsido Satrani Namthalimana Asigi Horamsi Torapasi 2013 Dagi Hobani Masida Aquina Tawiri Basi Bontarapur ki Masawaba Apanda Tambra Manunda Tambra Puna Maxi Gi Vizal Gi Matakta Aquina Hagat pa wena wada felicitation tawjapani akhoi MD kaino haibada angang singda wakal thawat pidana khunda sigi angang singsi lailesu heiba matik saba amam weraknaba haibagi wakal ji pandam sidai khoina angang singu pungning thawat poina khoina tawjapani handaki sina khwaidagi hen ba haitare Akhoi angang masing se sahi kudingi tab hegalai hegala pasina handa kisna thangjam jam bai tare jam na hani akhoi handa kise grand felicitation ka hai tare nei dumai oi re yaba handa kisida khoina hangjiri se metric ta first division 27 ka kuntare Adagi Star Marks la Kunga
adagi distinction taramato subna total 72 sigolina higher secondary taramari kak yauri first division higher secondary Habaki Pao Maharashtra gi maming leiraba private school amagi damak science maths SST amadi sports tambi takpi kadaba oja khara launanabagi damak application kauri apply tawbiningba candidate singna chaliba metha sigi tang kunumdoi phawbagi manungda masagi biodata thabirakna bahairi interview na siljar da pangthokani akupa marol gi damak mobile number 8055458483 number asida paw phawbina bahairi Handakta CBSE ki class 10 exam da 97% phangkibi Sonai Chandpur gi Irom Sarat amadi Irom Sunita gi machanupi Irom Singlembi ga loinana higher secondary da first division da pass tawkiba Kamal Sujala amadi Malem Nganbi gi mafam da su kudol potpi duna taramna okay Rising Rays Foundation NGO na silangduna Raskishor Sharma na mifam mapu oikiba thauramadu da chief guest oina handakta Silchar Lok Sabha Kendra da candidate oikiba Surjakanta Sarkar Aduga guest of honor oina Silchar Lok Sabha Kendra ki observer Dr. Maimom Santi Kumar amadi Chaudhuri Sarukjakhi Thauram da mai paklaba mahiroi singda lengyan phi amadi kolom khudol tamduna pukring thawatki chief guest Surjakanta Sarkarna angang singbo mana pamliba field aduda pukning changna lairik laisu tamdana bahaiki Dr. Maimom Santi Kumar na Chandpur khungang asidagi mithoi mihen kya thoraktuna Sonai lamdamgi mingchat hengat halibani hairaduna hauragliba angang singna administrative service da mai pakpa puraktuna aikhoigi award apa kaya mention mangamba oirasanu haina isor da thoniki Mifam mapuna silangliba NGO Rising Rays Foundation gi thaububa poireiton amadi atai member singbu tawbimal khangbod ki loinana tharomasibu silangbada achokpa thaudang laukiba Melay production amadi thaububa Krishnamanibu mahakna thagatpa phongthokhi Arts and Crafts ki lamda pangthokpa greetings sabagi competition da national gi oina first aduga international gi oina second position tarakrabi Sribar Saralaikai Kasar dagi Khumukcham Khusibu taramna okpagi thoromama Saralaikai da leiba masagi yumda pangthokre Sribar Saralaikai Mairapai Bilupna sinduna pangthokpa thoromaduda Mairapai Bilupa sigi president Larigangbam Sobita secretary Laisram Premilata vice president KH Nomita Devi Joint Secretary Rebita Sharma amadi atai member kaya sarukjakhi Army Public School Bhopal da class 9 da tamlibi Khumukcham Khusi Khumukcham Romendra amasung Khumukcham Ongbi Baby gi machanupini Greetings sabase hanlai di ai taurai nuga kano haziki naki lockdown tawkhibada exam na kano interest naki lakhibani nuga naki national ga international ga animak ai class 8 ta tawjagi bani I national se Madhya Pradesh te charcha gi bani naki Mumbai na naki produce naki Mumbai na se tawriba naki produce tawriba rupees te jau de kano magi naki international da Alexa masu fangjagi Megi tang taramapan basa sahid dibas kamari lenana Barak Valley gi mamalo nungsiba kanglup kaya gi thabuba singna lising amaga chamapan humpumathoi gi Bengali lon gi ihauda laiki draba miyoi taramathoi bo ningsingduna Gandhi Park da leiba sahid bedida haikalekat tamkhre Thoramasida Joint Action Committee Against Language and Cultural Aggression Jakalka gi thabuba sing Nirmal Kumar Das Ibungoton Singh, Dr. Maimom Santi Kumar, Sadiq Ahmad na chingba miyoy singna Lupki Maigedagi, Leigi Chabun Katki, Paumi Singh da wangang laduna Lupki General Secretary Dr. Maimom Santi Kumar na haikibada, Bengali lon gi damak sahid okiba makhoi taramathoina, Missing likpa linguistic minority community kaya gi damak dasu, Mamalon gi phangpham thokpa hak phangnana bagi lambi hangbiram li hairaduna, Madugi mahai oina semkiba Assam Official Language Act adugi matengna, ngasi Associate Official Language oina Manipuri lon phangjabani haiki. Japan da haikat lakat tamluba sing taram nokpagi thoram pangthok lagani.
adungai malemgi anisuba lanjauda Hiroshima amasung Nagasaki da bom thadaduna miyoi kayagi thawaina pontha oikiba athoba athobi singbu ningsingduna makoigi mapamda ikai khumnaba utba oina ahanba malem thaki Japan da haikalekar tambagi khongset ka iroinana taramangarak suba International Dalit Sahitya Conference 2024 saruk japaga loinana tongan ba hiramda mathau ningthina tawduna miyamgi yaifana namba thapak tawbagi tamak malemgi thakta mana phanglakraba sing tha asigi tang kunhumdoi da Manipur Press Club ta taram nokpagi thormama Dalit Sahitya Academy Manipur na pangthoklagani Japan da haikalekar tamluba sing taram nokadaba singdi Dr. Yumnam Mahendra Kumar Dr. Khetrimayum Subadani, Dr. Waikhom Gozen, Dr. Furailatpam Mina, Dr. Ningthauzam Uma, Waribam Raghumani, Thongbam Lata, Yengkhom Rajeswari, Linda Naurem, Maibam Choijot, Yumnam Bochao, Ilam Inauton amasung Irungbam Mangalni. Ngarang Megi tang Taramapanda Kasar Bina Kandi Part 2 da Laiba M. Deep Singh Memorial Academy ki Auditorium Hall da Sana Khonabagi Hiramda Apongba Mipam ama pangthokre. Hairiba Mipam asi maruaina lamdam asigi sports expert singna amatoina kusamda duna pangthokibani. Masana sing adugi manungda sepak takraw, thangta, archery, athletics, kabaddi, kho-kho amadi boxing na chingba expert sing yauki. Sports selection chathaduna laibana futsal, soccer, badminton amasung taekwondo gi expert sing saruk yaba ngamkhidrabasu masana sing asibusu saukatpa phongdokhi. Tinkhiba expert sing adugi manungda Elangmam Premakanta, KH Buddhachandra Sonai, Santi Kumar Joypur, K. Rajeshwar Ingen Singh Hozai, Jadu Gopal Mishra Sagapam Rohit Kumar, Susankar Singh, Abdul Matlib amasung TH Chandra Kumar ni. Mipam asina matam ikuikuidana sana khonabagi chakhananabagi pantamda sports seminar ama pangthokpa haina waribnaki. Nasi famkiba koigi sports ki group sigi ware poina yamna thuba matamda koigi sports ki oiba seminar ama pangthokpa haina lepare mafam matamdi oi matamdi meeting da soidana phongdok charakani hairiba pandam masi koi game and sports si samda leiba mege singda paksan na sandokna ba amasung angang singbu makata na national amasung international level da sanaba ngambagi ekoi na machak sikti puthokna bagi damakta asi sport committee sina lepa warep ni hairiba koi di sports ki seminar tawba nimisida samda chojai dina tariba mete sing maru aina mama mapa oiba sing oja lai guru sing amadi sport guru singiba amasung sanaroi singna hairiba sport ki seminar asida lakriduna hairiba seminar asu wapung phandina bagi damakta expert haibadi sana kono bagi lamda magun leirabo oja singi taraptagi meyamda jaipa mangoli jari amukka nakuni Sarit Sarak Federation of India na sinduna Megi tang taratagi taramapan phauba laibak asigi state kunithoina saruk yaduna New Delhi gi Akhil Bharat Hindu Mahasabha Auditorium Hall da pangthokiba ahanba National Sarit Sarak Championship 2024 ngarang loisinkhre. Championship asida Assam gi Hailakandi Jaribon gi mahiroi tarukna gold ani silver ahom amadi bronze ama punna medal taruk lorakre. Laisram Pritam Puremba Apokpa Laisram Tombisana Laifam Laisram Kunna KG Nipumanga da gold Moirangthem Rosni Apokpa Moirangthem Ibomcha Laifam Thona Kunna KG Kuntramanga gi da gold Lauki Atuka Asem Raj Dharmen Apokpa Asem Gulapi Moirangthem Biswajit Apokpa Moirangthem Ibomcha Thona Kun Amadi Moirangthem Rameswari Apokpa Moirangthem Ibomcha Thona Kun makoi ahumna silver medal lauki. Aduga Laisram Koronganba Apokpa Laisram Sanatomba Laisram Kunna bronze medal lauraki. Assam State ki oina coach Moirangthem Ibomcha amadi team manager Yengkhom Priyabartana Rajya sigi sanaroi singi mai pakpa sida haraute amba phongdorakli. Kanganjaba ama healthcare amadi paramedical science da University Grants Commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahum gi bachelor of vocation course tamba yaragani. Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure. Healthcare ki field da skill development oiriba medical laboratory
technician, operation theater technician, physiotherapist, radiology imaging technician, patient care management na chingba 12 pass tawrabasing na tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo aduga nursing, yoga attendant, first aid training, emergency medical staff amadi RMP course na chingbagi atenba matamgi oiba course singi tamaktasu admission haujare SMDEP civil hospital Silchar da practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar da lengsimbirabu natraga mobile number 93957324456 da pau phaunabiyo Nungairaba Pao Kasar Pulertolda Holistic Therapy Center ama hangdokjare Yoga acupressure amadi physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengna bagi tamak ngasimak lengsin birago Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Lilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari Mobile number 8638078821 ne Aroi bada maroi papau amukhanna Kasar police na heroin kg tara rom ngarang Silchar Aizol bypass manaktagi phagat khre Silchar Silongpoti da thokiba building mai chakpagi thodokta soklabi Rasita Singha hospital da laikana tuna leiri Nongthang leima bontara purna merit leina pass tawrakraba singbu taram na okre Sonai Chanpur gi makok thongna mai pakraba mairoi singda pungning thogot khre Japan da hikat lekat tamluba sing taram na okpagi thorom pangthok lagani Sana khonabagi lamda binakandi da mipam pangthokre ikui kuidana sports seminar ama pangthok pahaina warep nakre amasung sarit sarakta Assam gi sanaroi singna gold ani silver ahum bronze ama panglakre Lakhipur online YouTube channel gi pau sandok chaba ngasigi oinadi matang asidaloi jare